Agi Ming Sorokhaibam Ongbi Bisrani Devi Sagolmang Provision Committee Women Provision Committee Maira Paibigi ai Secretary oina thau pujabani ngarangi thaudoksi aduki mati akoi thamoi sona nungai jate karigi damak ta sangai festival tawbiri bano IDP jingthina mayum makai thadokna ngasi bawda tamama siba yagre suicide tawdana siba yagre sigi marak sida mayum makai lejadana laiba marak sida Manipur Irang loire haidana Shanghai Festival pangthok pidiba maram karigino Shanghai Festival pangthok piba taragadi mayum makai thadokna chakriba IDP mayam je mayum da hanjal hanbirodana hanjan jarage na khoi khongyang jangjan jabaneba maduda khoi gi state force yauna ngakpa phangna hospital haiba chi na la yeng changni hospital ji tamna tiar gas kap salibagi maram karigino state force ji mathakta khoi akan bek salawala ningi loina na school bus da khamna ri matam du school chuti tharak bagi bele ri bani school gi van school gi gari haiba je tonga na moi gi rang machu sangna tonga na lai ri bani ba kari khangoi doino ba isa sing du pakhatana ising thana dana gano ana la yeng ba hoi san da khoi pusanjai kari gi irena phajana khoi meitai ma chang akthana macheng akthani adu ada haina da bide hekta du gumba thawang khoi ta sengna ya janing de hari ba IDP jingdo yam thuna thuba matamda mayum da hanjal hanbiu haiba appeal ji mai khoi tawjage loina na matung da sugumba mathong hukta ba thawong je state force ki mai gai dagi amu hana thon biganu haiba appeal su tawjaningi force ki mathakta ju akan bek sal lakhol haninge khoi meitai macha mache ngaktani makhoi gi mathakta chap chaba ngarangi hospital da kapsan ba adagi angang phari ba angangi school bhel lakpada bus khamna lei bada tiar gas kapsan ba state force ji gi mathakta akan bek sal lakhot piu haiba appeal ji ga khoi tawjage